PMGSY gi makhada thong sabigi thabak suba labor singda sakhangdaba singna nongmai kapsinbada labor ama laikhidre police tagi phangba pawgi matung ina thodok asi ngarang numidang pung 12 makhairom tarakpa matamda Wangoi police station gi manung chanba laifrakfamda thokibane paw asina hai PMGSY gi makhada thong sabagi thabak suriba shinmi singna lairiba mafam maduda sakhangdaba miyoi anina mathong maram khangdana nongmai kapsilamki Maduda Assam gi Morgaon district tagi MD Yajul Islam chahi kungamanga apokpa MD Asman Ali hariba sinmi ase pok amasung nanganda nongmai maruna panbadagi shoki tungda sokpa sinmi adu laikatnanaba Ras Medicity da pukhatki adubo asokpana maram oiduna MD Yajul Islam laikhidabani haire Amaromda thong adu satharamlaba matung sakhangdaba sing adu mafam adu thadoklaga manak nakpada leiba suspension ama lalaga lilong thangba maikaida sangsinki haire Police na thodok thokfamda thijinbagi thabak sathabada 9mm gi empty case ama phangbangamki haujiksu makhata na thijinbagi thabak sathari haina pawasna makhatari